Wangkhem Kendra ki MLA su Oiriba CLP leader Keisham Meghachandra Singh na Luchingduna District Administration THOUBAL NHIDCL AMADI MANIPUR LEINGAKKI Water Resource Department ki official singa LOINANA WAITHOU pat ki HOUJIK PAIKHATLIBA THABAK THOURAM Singh YENGSINMINNABAGA LOINANA AKOIBADA LEIRIBA MIYAMNA THENGNARIBA KHUDONGCHADBA Singh KHANNA NEINAKHRE ngasi ki YENGSINKONGCHADBA MANIPUR LEINGAKKI Water Resource Department ki Secretary Somorjit Salam IAS Chief Engineer Wangkhem Singh SDO Lilong M Priyasori Devi SDC Lilong CS Rakesh Singh SDPO THOUBAL O Ajit Singh District Agriculture Officer RK Umakanta Singh amadi NHIDCL gi official Singh su sarukya ki WAITHOU pat ki akoibada leiriba miyam yauna MLA Meghachandra amadi sarukya ki ba mari leinaba official singa WAITHOU pat ki pibam yengsinminaduna khanna neinaki NHIDCL na National Highway 102 semgatpada WAITHOU Canal punjin kibana WAITHOU Canal dagi THOUBAL khunaugi LAIRAM Canal fawba leiriba low pari lising mari rom asi low panba yadana leiri double cropping THOURAM pham sing asi ahau khiba chahi ahum asida low unaba sen kaya changna kanna hotnarabasu yadana leirakli amadi ngagi farm kaya su amang ata thokanduna lakli department gi miyoi singna thubada pambai ama puthokduna low uba yahanbiu loinana WAITHOU pat asi matam amada sagol kangjai mukna na chingba sanarambani adubu HOUJIKTI sanabung amata leitre maramasina tourist singi miteng phamsu oiba yanaba park ama WAITHOU pata semgatpiu haina miyamna mari leinaba singi pukning chingselakli miyamna THENGNARIBA KHUDONGCHADBA Singh ko KHANNA project kaya paikhatnaba hanana sem saba haukhre athubada miyamgi awaba koklagani haina Water Resource Department gi maiki digi thamki miyamna thamlaki wafam sing technical gi oiba wafam khanaraga yarabadi thabak oina onthoknaba hotnagani haina su mari leinaba department singna miyamda thajaba thamki CLP leader Keisham Meghachandra Singh na hai lamdam masida thokliba irang asina maram oiraga haukiba chahi ahum ase department singi mihut singa WAITHOU pat ki phima masi punna yengsinminabagi khudongchaba phangkide NHIDCL na National Highway semgatlakpada Water Resource Department ki leiriba canal asi punjan kibade akoibada leiriba double cropping toramba lofam sing asi amata loktana leirakli nga ki farm sing su nongju ta matamda ising ichau thoktuna amanga ta thokpasi yamna nungaite lawmi sing gi awaba sing asi makhata na thoktana ba law ubagi matam yaujingida Water Resource Department na renovation gi program ama hapiduna athubada canal asi mahausa go mathau tohannaba honabirakani haibigi asa tawi loinana miyama thengnariba awaba sing amadi semgat pinaba thamlakliba wafam sing thabak oina pangthok pirakani haibigi thajabasu thamli haiki Thouban adagi Babu Bazar kiam lokon haitare sigi lawpari lising mari muniko masigi si double cropping tawba yaba jagani tawribani hana adu sahi hum si tawdre aduna masi karigino haibada NHIDCL na National Highway se semakpada masigi water resource na paikhaliba canal singse masi loina phunjanikiba adudagi ising se drain out tawnanaba ising singthoknanaba leitabadagi ariba double cropping se sisu yadre sahi ahum jilo udre ngagi farm tawba mayam singsisu loina nga si somta sadre sum ari akogi nungju tha matam natabadadi nga si yokhala nungju tha yaw kande ka thumki adugi oiba akogi join to program amani masi department sing akoi loina akogi WAITHOU part sida masigi law kananaba adagi den PAIKHATLIBA WAITHOU water project si masigi su successful oina bidama akoina barja miyam akoibagi club miyam siga join oina akoi khana neinabagi amasung inspection tawagi program ama paikhatchabani anyway akoi department miyam singsi loina idea leire aduna hoji akoina pami basi masigi hana akoi PAIKHATLIBA WAITHOU Water Resource Department PAIKHATLIBA water body project adagi masisu mapung phana paikhatpa then adagi hana Water Resource Department na paikhatkiba canal singsisu National Highway sembada phungi sisu masisu phajana amuk renovation tawba anauba masemaga isingse senthokhinaba tawba maraksida problem amana koi UFO gi sinau singi moigi sangama hana leirambase masigi kitang sigisu canal mayasi oibasina problem am lai aduna koi punna join ni akoi yam understanding da tawraga adai masigi singju jelhan kiba mayam su ramai tawsiki haidana khana ni lebagi wafam ni anyway masigi ji handaki la kaduriba
ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯏꯈꯠꯄ ꯌꯥꯅꯅꯕ ꯃꯁꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯥꯏꯈꯠꯄꯤꯅꯅꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯀꯤ ꯀꯃꯤꯁꯅꯔ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯕꯁꯤ ꯃꯁꯤ ꯍꯟꯗꯛꯀꯤ ꯃꯁꯤ ꯊꯧꯕꯥꯜ ꯈꯨꯅꯧꯕꯛꯁꯤ ꯂꯣꯏꯅ ꯍꯟꯗꯛꯁꯤ ꯉꯥꯒꯤ ꯐꯥꯝ ꯂꯧꯎ ꯁꯤꯡꯎꯕꯁꯤ ꯂꯣꯏ ꯁꯤꯕ ꯁꯨꯝ ꯊꯤꯌꯥꯝꯂꯣꯡꯒꯤꯁꯨ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯇꯦꯛ ꯑꯃ ꯁꯤꯁꯨ ꯂꯣꯏ ꯁꯤꯕ ꯁꯤꯗ ꯂꯣꯏꯅ ꯗ꯭ꯔꯦꯟ ꯑꯥꯎꯠ ꯇꯧꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯅꯦꯜꯁꯤꯡꯁꯦ ꯐꯖꯅ ꯔꯤꯅꯣꯚꯦꯠ ꯑꯝꯇ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜꯂꯤ ꯑꯣꯏꯔꯒꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯅ ꯔꯤꯅꯣꯚꯦꯁꯟ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯧ ꯄꯔꯤ 4,000 ꯃꯁꯤ ꯍꯟꯗꯛꯁꯨ ꯂꯧ ꯎꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯁꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯧ ꯎꯖꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯣꯜ ꯁ꯭ꯇꯥꯐ ꯑꯗꯒꯤ SOEꯗꯒꯤ ꯍꯧꯔꯒꯅ ꯀꯃꯤꯁꯅꯔ ꯍꯣꯏ ꯌꯥꯎꯔꯦ ꯑꯗꯨꯅ ꯍꯟꯗꯛꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯀꯟꯁꯔꯟ ꯑꯝꯇ ꯃꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯖꯕꯅꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯅꯁꯨ ꯆꯥꯎꯔꯥꯛꯄ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕꯁꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯁꯤꯒꯤ ꯀꯦꯅꯦꯜꯁꯤ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯂꯩꯔꯦꯅ ꯑꯩꯈꯣꯏ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯅꯁꯨ ꯍꯥꯏꯔꯦ ꯁꯤꯅ ꯃꯇꯦꯛꯁꯤꯒꯤ NHIDCLꯅ ꯐꯨꯟꯖꯜꯂꯛꯈꯤꯕ ꯂꯝꯕꯤ ꯁꯦꯝꯕꯗ ꯂꯩꯕꯥꯛ ꯐꯨꯟꯖꯜꯂꯛꯈꯤꯕꯁꯤꯒꯤ ꯍꯥꯏꯕ ꯃꯇꯦꯛꯁꯤꯒꯤꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯍꯣꯜ ꯀꯤꯂꯣꯃꯤꯇꯔ 4-5ꯁꯦ ꯃꯁꯤ ꯔꯤꯅꯣꯚꯦꯁꯟ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯑꯗꯒꯤ ꯉꯥꯒꯤ ꯐꯥꯝ ꯇꯧꯕꯁꯤ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜꯂꯤ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯈꯔ ꯇꯧꯕꯤꯔꯒ ꯇꯧꯕꯤꯒꯅꯤ